Bijing tabir ba khoi pung nak pu image TV na taram na okcha bagal loina na Brajesh Kumar na khurumjari ngasigi maroi pauda chahi amada lupa lakh kundagi kuntra fawa Manipur State Chumang Lila Council da pinanaba khanaragani haina Chief Minister N Biren na haikre Northeastern Development Finance Corporation Limited ki Chuchampur branch office ngasi Industry Minister Namcha Kipgen na hangdokre nombagi oiba prevention early identification of development disabilities haiba team da training program pangthokre loinana Jammu and Kashmir da tunnel kinthabagi thodok da thabak suba ama sire kaya amana ate akaina nachinkre mapungwe pau lobirasi Manipur lai basmang lilagi artist singi ai pharanabgi damak laingak na sahi amada chaurak na lupa lakh kundagi kuntra fawa Manipur State Chumang Lila Council MSSLC da pinanaba khanaragani haina Chief Minister Ed Biren na haikre wafam singasi MSSLC na Azadi ka Amrit Mahotsav ningsing bagal loinana sin bataripan suba Sumang Lila kumhai 2021-22 hodopagi Palace Compound laiba Iboya ama Sumang Lila sanglen da pangthok pathormgi athoipa mithunglen gi warol pirna Chief Minister Ed Biren na phongdokhibani thoramduda CAF Amadi PD Minister L Sushildro su Dice the member oina saruk yaki ngasigi thoramda Manipur State Chumang Lila Council bu support tauba amadi cooperation pibagi damak Education SQ Director L Nandakumar DIPR gi Director Ice Balkrishna amadi Art and Culture Director NG Utambu ikai khumnaba utkhi ngasidagi horiba festival asi chatliba tha megi tang kuthra da lochingani festival asida punma Sumang Lila kanglup taramathoi na saruk yari thoramge athoiba mithunglen gi warol pirduna Chief Minister N Biren na iboya ma Sumang Lila sanglen complex ki lam asi Sumang Lila khaktagi oina reserve tawduna thamgani aduga sanglen asi semjan sajinabagi proposal adusu lengak asina yangsilagani haiki yang achouba role lobadumba medium amani aduna Sumang Lila kan kat ambassador ekoi society da say suppose ekoi history ekoi manam sati puari khangna dabana ayam bani Sumang Lila da madu puthora ga sanara kanda Manipur ki miyam da manam sati puari khangna Mangan Sati Puari Kango Matang Baikoida Praja Sida nationalism ki wakal sakatan nationalism ki mariba manadun shibu ki wakal filter Manipur da COVID naduna lairamba me ahum naba faduna ngasi discharge tawkibadagi state asida ngasi COVID naba amata leitre hokri pung kunmari da me hum drama toy COVID test tawbuda me amata positive oikide sibusu yaukide State asida lachat asi lakpadagi ngasi fawada mioi lak amalising kontra taret chani kontra COVID positive oikre hariba positive oikreba sing sigi manungda mioi lisinganiga chamaga kunna leikidre ngasi naba fakrame ohumga tharga apunba naba fakibagi masingna lak amalising kontra manga chama tara sukiduna naba fogi chang chada marpudra nipan dasmik mari mangada leiri Northeastern Development Finance Corporation Limited NEDFI Chuchampur branch office ngasi Textiles Commerce Industries Minister Namsa Kipgen na sanghakri Chuchampur gi Bejang dalaiba Resident Complex pangthokkiba thorum aduda Minister Namsa Kipgen na athoy mithunglen oibaga loinana NEDFI gi CMD PVS LN Murti amadi mari leina official kaya su saruk yaki Thoramduda wangangaduna Mr. Namchana NEDFI kumba public financial institutions sing asina economic development purakpada achoba thodang lori amadi North East laiba entrepreneurs sing da loan lobada apik pada sendoi
पिहन्दुना थबक तौबा ngamhalli haiki India ki नागरिक खुदिंगना तंगाई फदना आधार असी पाइदबा याद्रबा आमद खकनी मसीना सक्ताकचे अमा ओइना सिनदुना सरकारना पिथरकलिबा स्कीम सिंगी खुदोंग चाबसिंग लहु सेन मणिपुर स्टेट लेजिस्लेटिव असेंबली की स्पीकर थोकचोम सत्यव्रत नंगसी फुडोक्रे डिपार्टमेंट ऑफ सोशल वेलफेयर सिंदुना वंखै कम्युनिटी हॉल द आधार एनरोलमेंट ड्राइव हौदोकलदुना महाकना हाई बेनिफिशियरी खरगी आधार एनरोलमेंट तौरमदबना सेंटर स्टेट की शेयर पिरकपदा हंथरखिबगी वाफम लेखरे असुम असि थोक्तननबा अइकोइ पुंबा सेक्शन मथौ ताइ हाइना फोंदोखि ngasi thorom aduda thorom mapugi warol pirna social welfare minister ais dingon hai samas ama nungai yai phaba chokhatpa ama oihannaba hotnabada horakliba angang singda oinanaba hotnabada tongan tongan ba thabak tawribasing asigi chawrba dait lei haina phondokhi ngasi thorom aduda social welfare director NJ Utam amadi anganwadi worker singsu yakhi Environment Club Wake College Wangjingna Sindhu Nangasi College Asigi Multi-Purpose hold the National Endangered Species Day Observation 2022 ki thorom pangthokre thorom aduda Wangjing Tentha Asigi MLA Paunam Brojen Wake College Wangjing ki principal Dr. S Guri Singh amasung Manipur University ki Zoology Department ki Professor TS Bijoy Singh na mathang sina athwe mitung thormapu amasung akhano mitung sing oiki अथोय मिथुंगी वारोल पीरदुना एमएलए पौनम प्रोजेना फोंदोक खिबदा अइखोयगी एनवायरनमेंट कलहौनबा अमदि तुंगी हौरकलिबा इचा इनाउ सिंगी येंगलगा अइखोयना ngасidi सिंगदा उ थाननबा होटनबा मथौ तारे अदुमकपु ख्वाइदगी लाइबक थीदिबदि अइखोय तंपाक लमदा चिंगदा खुंदाबा यादबा असनि चादा मरफुरानि थोय ओइदिबा चिंगदा अइखोयना उ थादुना सेनरु गदबा अदु अइखोयना सिंगदा खुंदाबा यादबनिना अफमदु अइखोयगी ओइदबदौना कलहल्ले सिंगदा खुंदादुना उ वा थादुना हैरा थादुना पोथोक लैबा मणिपुर अमा ओइबा याबनी अदुबु अइखोयगी लो असिनसु ओहंद्रे हायरदुना चटनरिबा लो असिनसु सिंगदा चादा मरफुरानि तो रिजर्व तौचिनख्रे तपाकता लैबा जनरल कांगुना सिंगदा करिगुंबा अमा तौनिंगलगसु उपाय लैहंद्रे हाइखि थौरम गी सरुक अमा ओइना अथोय मिथुंगना मैरा सुगतुना एंडेंजर्ड स्पीशीज ऑफ मणिपुर एंड इट्स कंजर्वेशन हाइबा असिदा स्टेट लेवल एग्जीबिशन अमसु औदोखिबगा लोइनाना अथोयबा मिथुंग अमदि प्रेसिडेंट मेंबर सिंगना कोइना सतुना तोंगान तोंगानबा स्कूल कॉलेज सिंगी माइरोस सिंगना सरुक यादुना हांगलिबा एग्जीबिशन गी स्टॉल सिंगसु यंगसिनखि पनेन होटल चलगे चिंग को सीना को कने और उदु को अबने ना लेबा को रजे खना ना मगै थन चिंग से कोई अदि पोथो पोचै थाबा या तब कोई चिंग लंग ओय महले खर मान ताहले मदुना कोई थक्का द सिंग पाथो हंजन पुनः मक्सिन मरम मरगा मसी से कोई सोइबा माता खेलने रे मणिपुरी कंटेक्स्ट लागो मतम अदर कोई पुनः मना मणिपुरी कोई मैम से मसी के रो बताय कोई सिंग को थाना को होना बस मनम दे लेबो थीबा मनसु सिंग द कोई ताबा या दस मिसिंग याबा तपाक लेबो बिना सिंग 92% से लेबे या दो पता ताबा या दबन मरम मरगा आइना पाबी म थाजगा दो से सेनरु को दो से आई कोई की लम कोई दब तो न खले करी नो ना से आई की फार्म तो बया बन लम मरम ता कदी सिंग से पना आई के हाइरा सेम थादन सिंग से नागाले तो बस में खाजा लगे उवा थाबा टिक थाबा वांग थाबा हाइरा थाबा कोई मणिपुर से यामना पथोक लेबा यामना इना खुंबा या मणिपुर मो ओइबसे लो से नसु ओहनबे चदरी बन लो से नसु सिंग 92% ने जापो संग्रे तमदा लेबा जनरल कामुन सिंग की लमदुमा फार्म तौजगे सु फाइल किले कराटे इंडिया ऑर्गेनाइजेशन KIO न सिंधुना चाही असगी फरवरी तौक दिल्ली द पांगथोकिबा KIO रेफरी कोर्स इन एग्जाम ऑफ वर्ल्ड कराटे फेडरेशन रूल्स वर्जन 2020 द माई पालखरबा नेशनल सिटोरियो कराटे दो एकेडमी की कोर्स अनि अदुगा रेफरी जजेस मंगा ngasi तरामना ओखरे लिलोंग दाम द लेबा नेशनल सिटोरियो कराटे दो एकेडमी NSKA ना सिंधुना लिलोंग दाम द पांगथोकिबा तरामना ओकपा अमदी
saktakche sing yenthopagi thoramda Thawal Jila Parishad ki Adhyakshya Hasina Begum Turel Ahanbi Atau Khong GPG Pradhan MD Idris Ali KIO gi Technical Commission Chairman Hansi Kiran Kumar Thangjam KIO gi Treasurer QC Mutum Bankim Singh NSKA gi Advisor Muhammad Abdul Razak Amadi President Muhammad Rafiquddin na mathang sina athu mitung len thormapu amadi akanna mitung len oina saryaki KIO na lawba sangyeng aduda mai pak laba coaching adodi Muhammad Nur Khan amadi Muhammad Kabir Ahmad BM ni aduga mai palak laba referee judge sing adudi Muhammad Rafiquddin Muhammad Firoz Khan Muhammad Asad Ali Muhammad Imel Saha amadi BM Sakir Ahmad ni ngasigi thorum aduda KIO na pirakpa saktakche sing kusin nakibaga loinana taramna oktuna ikai khumnaba utki National Institute for Empowerment of Persons with Intellectual Disabilities Divyangajan Relief Center for the Welfare of Differently Able Persons Manipur RIMS Department of Community Medicine Manipur Sarkar State Commissioner for the Persons with Disabilities Gapunna Kusamna Dura Nomoy Prevention Early Identification of Development Disabilities High Team the Training Program ama ngasi RIMS ki examination hall the pangto create ngasi ki training program adu the Professor Dr. Sheikh Yasin Sarif Clinical Psychology CRC Devanagari NIEPI di Manipur State Court amadi Rajendra Kumar Pravin Assistant Professor Social Education CRC Rajnan Gaon NIEPI di Manipur State Coordinator na tongan ba disabilities ki matangda amadi matau karamna ngakthokani loinana nganna layang nabagi matangda wangangki Loktak Battalion Assam Rifles na IGAR South ki miteng makad sinduna importance of education ki matangda Tuibong Village Churchampo District ta mahiroi sing oiba motivational lecture and career counseling session ama pangto create lecture come career counseling drive adu leibak sida hogalak liba nahasinggidamakta pirib khudong sab kaya adugi matangda local students singda guide tawnanaba amasung motivate tawnaba pangtokpani thoramdu the armed forces ta changnanabi matang su saruk yariba nahasingda sandhokna khanghanki tarani toi suba Manipur general election 2022 da sauna mai palak laba 59 High Court Assembly Constituency gi Paulian Lal Haukipu Okpagi Thorum Ama Election Committee na Sinduna High Court Playground da Tongan ba Khul Singdagi Khunja Kya Saruk Yaduna Paktokre Thorum ki ahu the Chief Agent Election Jamkhogin Haukip na welcome amasung keynote address piki loinana election manu chatakiba activities singi matang da election secretary Atong Haukip na report piki Thorum gi Makatar pada nauna MLA Khalaba Paulian Lal Haukip ki damakta Reverend Dr. Ginkhamung Jona blessing prayer pangthoki BJP Mahila Morcha Yuba Saikot Women Association MZP MPC YMA ISYA amasung Marveng Women Association na MLA da kudhol potsing tamki thorum da wangang laduna MLA Paulian Lal Haukip na haikibda election da mai pakpagi opagi thorum amasin bibasi ai amasung ai gi yung manangbu ikai khumnabu utpibani aina Ministry of Home Affairs ki Assistant Director ki pam thadopuna election thenari basi awan ba ahung ba mapurukna ba ki aigi manglan adugi damakni aina ningjariba thajariba manglan asibu mangphau hanba haibasi miyam gi support yauduna ai idomta nangamloi aikoi khudingna kusamna duna hiram amada punna sangchimin rabadi maipakna pangthokpa haibasi aruba nate aiki mahan makhata duna state amadi district asi manungda Saikot SCSC khwaidagi hena chawkatpa amasung model Saikot ama sem haibasi mahaki golni aiki Kangleipak Calendar Board lingkhat ki bagita Mari Surak Suba Foundation degi Torongasi Manipur Press Club tapasui kendra gi MLA Sapum Kunjakeshor keba Kangleipak Calendar Board President Aham Vijit Sairom Kangleipak Calendar Board ki advisor Akam Langol International Awardee Ibuto Bikuman Amju ki President Wang Kemja Samjai Board asigi Vice President Dr. Morangtem Surjit na Chief Guest President Amadi Guest of Honor oina pangthokre thorum aduda wangaladuna pasoi kendra gi MLA Sapom keban hai lamdam asida
Thaban ani thokpa chakko thoram ani thokpa asina jamam nabat nuai taba kya phahole Thaban ani thokliba sing asi thoktana ma sahi tramari chupna kanglai pak calendar board na hotnarakpa asi asuki matik nuai jai ani thokliba asi ki matang da government ka fajana wari sanana ba hotna minasi maki maike dagi chu wari sanaraka sop tawna ba hotna ba da mateng pangjage icham chamba project ama launch tawwa haiba sisu Thaban da chatpani na Thaban asi chumthokna la hotna minasi thoram Aduda saruk yakiwa kanglai pak calendar board ki general secretary Soraisam Sanjit na hai kibada sahi calendar puthok na hotna bada Thaban manada ba kya yorok padu kanglai pak calendar board na kanna hotna badagi ayam basar ku an mangamle calendar phongli basing na calendar phong dingai da board tagi scientific data lobi daga calendar phong biu mamang da hana chamam nobel eramba mayam adu wakal taminadura matam gu chunaba scientific oiba data sing phong na ba thabak Lominare Hanasu Pondoki Matam Kuina Ozasing Apex Body Ama Oina directly but Manipu Government High Secondary Lecturers Welfare Association MGISLWN Matam Kayalgi Mamangdagi Association Asina Tandun Lakpa Ozasing 7 Pay ROP 2019 Gi Asoiva Semdokpiu Haiba Demand adubu tha asigi tang tarani pana Manipur Chief Minister N Biren Singh na share logduna pamkiba State Cabinet Committee na ROP 2019 chemdoktuna achumba ROP chatna hannaba warep lawkhibabu Manipur Government Higher Secondary Lecturers Welfare Association MGISLWN na hojik paliba BJP sarkar na singba laingak asibu thamoi shengna thagachari loinana cabinet na warep lawkraba ROP 2019 gi Matang da anauba order amasu thuna thokpirakani haibagi thajabasu thamjari laingak asina transfer and posting policy gi order thoktuna matam kayadagi government ki official singda awaba ama lairamba adu anauba laingak asina koknaba thorang paikhalakpada Manipur Government Higher Secondary Lecturers Welfare Association MGISLWA gichel amada amukhanna BJP ki lengak asida yauriba MLA Minister Singh amadi Chief Minister bu thagatpa phongdorli Jammu and Kashmir National Highway gi Ramban District ta sarba tunnel amakin tharakpagi thodokta thabak suba amasire miwi kaya amana asok apan nanghan khri senior official amana hai khibda ngarang numidangi pung 10 meter marom tabda Ramban gi kuni nala manakta highway da sagatliba T3 ki tunnel adu kintaraki Sarla company ki thabak suba miyoi taramathoi taranithoi ate akai maraktagi tholak pangamdana lairi makoibu kannanaba akanba thabak changchili Jammu ki Division Commissioner Ramesh Kumar amasung Assistant Director General of Police ADGP Jammu Zone Mukesh Singh na thodok thokpham da chattuna yangchiluki Union Minister Jitendra Singh na thodok adu laibakti bani haiki mahangna makhata na pongdok kibada DC Musarat Islam ga paw phonare ate akai maraktagi tholak pangamdana thabak suwa miyoi tara lairi anidi kadmangamle rescue operation kana chathari phibam adu civil administration amasung police authorities singna kupna yengchili haiki masanopi sin Bora hatpagi maralda jailda laiba Indrani Mukherjee bu Supreme Court na belda thadokinaba ngarang order pikrabasu se sangi thabak loichendabadagi ngarang thadopungam kidre ngasi oina thadokre chingani 15 dagi Mumbai jailda Indrani Mukherjee thamlakkibani mahakna haijarabasu CBI ge special court amana mangonda bel piu yadana lerakpani mahakna jailda lerakliba sahi taruk makhai adu sangmalli Haiduna Supreme Court na Indrani Mukherjee bu bail thadok kinaba order thokibani adum oinamak mahak leibak asi thadoktuna chatkiba yaroi case adugi witness singasu unaba yaroi haina court na khanganki sahi tara kunmari surabi machanopi Sina Borabu lisingai try togi April da hat pada mateng pangki haiduna Indrani Mukherjee ge mapuraiba Peter Mukherjee faki adu mahakti lisingani kunda thadokre Sina Bora asi Peter Mukherjee gi hanagi nupi na poklamba masanupa Rahul Mukherjee ga luhongna na wa loinarabani madu mama Indrani Mukherjee na dikan na yaning da pondokhi Sina gi mihat adu sahi ahum henna kanana su khangdana lekibani ma US ta chatkre haina Indrani na miyam da sandokhi lisingani tara panda Peter amasung Indrani
दा डाइवोर्स तौबगी अयाब को ना पीखिबनी अरोइबदा मरोयपो अमुहन्ना चाही अमदा लुपा लाख कुंदगी कुंथ्रा फावा मणिपुर स्टेट चुमांग लीला काउंसिल द पीननबा खनरगनी हाइना चीफ मिनिस्टर एन बिरेना हाइख्रे नॉर्थ ईस्टर्न डेवलपमेंट फाइनेंस कॉर्पोरेशन लिमिटेड की चुचामपुर ब्रांच ऑफिस नसी इंडस्ट्री मिनिस्टर नेमचाप किप गेना हांगदोक्रे नोंबगी ओइबा प्रिवेंशन अर्ली आइडेंटिफिकेशन ऑफ डेवलपमेंट डिसेबिलिटीज हाइबा टीम द ट्रेनिंग प्रोग्राम पांथोखरे लोइनाना जम्मू और काश्मीर टनल किंथबगी थौदोकता थबक सुबा अमा सिरे कया अमना अते अकायना नासिनख्रे मसीदमक्तदि पाउदम पिजब मता सलोसिनजरे मेजंग ताबिरबो क्वाइ पुनापु अमुक हन्ना खुरुमजरी।